oirambadagi kumdaru waisima kanamtani yaning roidamni aduga madi amuksu magi hauzik hairiba ground sida aidi la lobu nati amuksu hair pasu yari bani aduga mayamna harina moral ground da pamthado ado pamthui haibani adu masisida adum swaida sum masidi haibadi am luida comment se pihong khangdeba ma thado haibasida phaw haibudumadi oithoroi yararoi aduga ma pham thado haibasidu othokpa yaiba aduna thado oidabdugi wani haibududi adum yai haidune aduna masi aina ngasai ju haijabaduni manipur gi conflict se loisin hange haitaragadi suji hana loisin ba mathau tai suji gi warosin ma hana piba mathau tari moin pa je kaino othokpra othokpa yabra othokpa yaroi dabra aduga india gi kare hani makhoi policy do fulfill tawrabra tawre haragadi suji lo chila kadoi ne boko manipur gi lalo bose mana namdharani hare namdharani loi namdharani muthalani lo chilali nagai ju kaju irang si loi namak lo chingani na hairak pasi masigi matungda suji lo chindoira madu yodri baudi suji dal lairiba kadar singina aranba phanamna tawrabasu satharabasu kankhatlaga adum lehan gadoira habsi yam chow wahang mo iraktro tawduna su lakhre bako hanadagi hona masida akoina uriba miyamna lauriba singse india government ngasi bawda sungta tadri yes ada ngasi yam nungai ba haigadra sigumba phibam sil leiram hausida modi government na sahi taraga nithoi mapung pharak pagi haitarene masigi moi observation ngasi pangthok pase manipur gi chief minister na su press meet ka tawdna cm secretary gi yam phaja ba modi lengang na manipur gi tamut tawbigi ba thabak mayam gasi list samoina cm ka thadoktana yam kan tawri amadu somda lambi khara semba adagi ilp pire kana haiba adagi kari kaino khara sisi na manipur miyang ya pamasi manipur da shanti hanjin hanba tangdu leita ne hingba siga mari leinari bra na hangninge ado manipur da thokli ba irang se smaina sum thol lage na sum leitar gadi manipur da sigi manipur gi miyam se sisina anti indian oibagi feeling se sum hengal lakane makoina anti indian oi haidana masi namdana bu hona bagi mingda miyam je sum wahal lagadi anti indian oibagi feeling chim hengal kaneba mase makoina su ubibam thoin khalle hoi lalauba namthaba madu mokoi mathawni namdhaninga namdajanu namdhaningdraga toksanu mitai lalogo sing india dagi tongan ge hai masi hoi leba amanina madugi manungda lal hauriba do insurgent arisine terrorist haidi danako ado insurgent singdo moina control toba lakshen ba ingda hanabo honobo do moi mathawni adu miyam mohan ba habsidi india na chathari ba policy si chumbra ibanida yes aji moina paramba haidarene jagambe na param godobusi masi sigi mitai musung kuki lan matung si sida manipur gi tampakta chawn operation satharaga lalauba mayam chenthorani lan se thonaradi hanaradi mokoi ju khulai pairaga soidana bicham singi punsi che kanna bu honarakani maduda sapkhai na phagi na khalamba su yae ko madu mai pakhibra hangbiari se madu gi policy do moi mai pakhibra pakhide adugi matungda operation khara chathai mi khara phai adudi hana lan thoktringe da su adum phai kulai phai loi toi aduga masigi matung sisida moina yam chawna paramgani haina pa ba haidare akoina lauba takatna phagat kani losin gani ka haibagi wakhal lon dumadi mai pakhide na lowi maramdi lalauba haibasida akoina bayan masu dum haire lalaubi theory da adum yauri buduni miyamna yariyo makai lalaubi irang sidi losin bangam moy se mi khara phag khre mi khara hat khre hair gasu madudagi hena masing yam songthor kane mase masi ugudawni haibani da miyam se wal liba makai mase penda basi helakani penda basi na maram warkanda kogi kari hane naha mayama kai kai danu sakhi bi ai aduna maram warkanda thoning da ba society sida chaos mayama thorak pai ai pam da ba thodok sing matang lakane ba ko maduna indiana
pandam ama phangnabagi damakta miyam wahan ba habse masi madi yang kwai da chum da masi handokpham thokpa mane na khalli masi gi policy hongdo matungda hoi la lowa phagera aloba ari kari kari operation chathagera adudi makhoi gi makhut leba poni miyam mai leina de miyam se asugi mati wahal la kansida la lowa losin gani habsi masi oi thoi maramdi miyam se war ga la lowa gi masing choidna mati hengal kane adu masi makhoina ubra udabra akoi khangdre adubu sum wahali makai sidi hojik midege kuki ge lanse loide hargasu kitang di interpogum na ure adugu masigi hek sigi losilakpa manba kitang ingdarak batanja sisida naga singa amuk onsin daga akan balanse mu sonare misi mina ayam yawre masi karam matam de loiduino haibangam sisu lusin mahibasi tampaki area sida di khara pikpanina control su kitang gambiai adugo chingi yam chawro pak chaw terrains mem ching adigi achongba marak sida satharakpa crime mem city laksin nabo honabadi yam wagani na khalle ukrul dagi hawraki ba irang se kulda handaki february dagi hawraki base city ukrul particular ukrul da leminari ba khogi tangkhul dam sung kuki singdugi marakta masingdu kashi yam nadamina adudi police akhoi security force na yam kitang laksin ba ngambagum na ure ba ko masidagi horaga saithoraki-ba mayam sidi saithoraki-ba haidare ne irang se masida sidi amuka hojik se lusin bi am wa ba gi phibam am dam la ne ba aduni aina han haijari se masida masigi irang khuding makse lusin ge haitar gadi susi warusin mo purapa mathau tayam masi puraktri bawudi manipur da irang si nemoy dagi sum thoga leigani makhoina thadokpa bhut haitarene bhut sanaraga bhut se losin ba hayudradi amuksum maduna moena problem su orkani aduna matam chana losil hobo changi miyam uzi lady film sida kogi ngarang sei kogi DGP manipur ge no ba DGP mukesna susanpur kogi susanpur ama divisnupur gi law and order gi film yangshin ba satlingi mai ta koi kangpopi district na mu kogi Langka Naga khul sida mu kogi nomai kapna bagi thodok si pung mari rom kapnai hai koi report singe matungina masida je thoki ba thodok sida kogi su group te laiba mioi sing si basida senari hai bas pau su dum yauri ha batare siguma film sida kogi law and order gi film si kamaina hoji manipur film si phagalak lehna loba yabra kamaina yengbe yaja gamina ka haibadi law and order people say manipur phagale kaina intelligence na center da people report di admine pi ada koi no ubadi law and order se phagat pagi mami di sudre sidi sum henjilak pagi mowong ne ba swaida tampak to onsil laga nongmai mya ma kapam badu kitang handa gare haina ubagi wane adu masi ching da di hauji amuka masi gi film si amu hengal le ba hana tege adu masi lakshin base lakshin ge hari gati adum lakshin gani na haninge adubu masi sum thadok padongna sum leibra sagi ukrul dagi handaki horaki ba ko irang sigi matung sida chathari ba attack sigi pattern ji ko si iman manana adum chathabadongna ui ba ko aduga blame game si adum shana ba haitare suppose si thadaugi leader ohum hatki bagi matang swaisida NSN ni amu hairami adi mu jelaronggi mugi organization duna adum hatpani mu hai adum madu sumu oiram drabra madu makata na mu hairakidre adu smain tawdana sum matang blame se sum tawraga miyam se sawanna bagi mongama mukhoina chathabagumna ui adugi matungda mi phabagi drama se mu haugre mi phabagi drama se haurpakanda naga taruk phajin gi bagi sima khangna adum sire se hajin nanduna haibado khangna sagi masi adum lakhi aduga naga singna phajil lubani haiba khogi 14 civilian singdo adusu somda phajile haibadu singna mayik singna leirabani madu hatpa haibasisu yam chawba crime amum oigadori madu yenga kanda ai thadokhi braina khalle aduga makhoi gi naga taruk sidi adum nimit adwai da nong ni da dum siram mani haisi moi masan su dum haijay adum masigi circumstance masigi manung da kari lege haibidu di makhoi gi su strategy mu holanguni ekhoina haibangam da ko leirangani adubu
yamna hainingi naga taruk se phagre micham ngaktani phagra matungda hatpagi mawungsi yam chakottaba haidare ko maside ena chakottaba thawungsi amta udri na haidai ada kogi Amazon rainforest ga leiba kogi cannibals kana haiba mi sawa mi singdo adugi style du daga mi no matum kakthalaga asi akoina tabadadi mi singse sa semadona makak yam pisse thongba yabagi changlu da kakthalaga polythene namada hapaga leiram mi so haiba yauri bako maduna taidi madu makoi thonga sabra adigi kamai tawraga madugi thaktu da la inoise kumdhara inoise masi angakpa makhakne cannibals haibagi thaktu da ne la isidi aduna makoisi aigi motadi moji human being moina treat to si la librain khalle bako mokoisi season na biba india government na season na ba sina da ba jito khrakan sida madugi marum du su mo chance sama kudong chaba man long na bo hona ga duri ne bako hona badu madu una india na so dum yar ga thadok pani no upai choi leite ba ado sigi kudong chaba long na bo hona rak pasi sida sagi manipur manung dadi thon ing da conflict sing matang se tum chathare ba mitai ga lan si kan chathan ki ba dugi pandam si kari noina hangga angtang yeng si ba makoi pandam si lemina ba yadre ha bu unna ba ne sum nagi kari shoot tong da ba hai tare na ko lan si tamda india manipur na su manipur government na su kita section do wat khre February May gi ahom dei hore adugi mamangi March kunipan da keno da Janpur da thokba incident mayam do control sin tahuraga di masi thom da busi ya ba adu madu thado aga dun lehengre ba madu gi mota control tawnana ba thamamba manipur commando sing Janpur da gi lokthu ine si wan thok si kari no na nei na bada ngasi bawa pakhum phangde hai tare ne ko adu manung da leiri bu di miyam khuding na khoi imagine toy madu si oi be hai bana hai bani adu chap chana hai badi ngam de no ko hadi sarkar gi meke gi chap chana phongdorok pa police gi meke gi phongdorok pa leita bani na madu khoin hai bangam de adu madu miyam gi bung da di ching na basi madu gi phaw si hawro bane aduna si smaina lakre si lakpagi si gi attack to bagi pattern sing si sum yenge ka sta handak naga ga onsen ra ga amuk masi gi attack si sathar ba kan si da masi gi pattern si ju adu chat man dong to we sagi migi tumna nari ngai adagi mising je potha nari ngai swai da attack si chatha gi hona ba yamna kari hai ni atam na chum chathabagi mom le soiraga mising je saunaraga suppose aiga nanga aiga maga si sauna badagi nongma kin thina bi ku thana bi even sibna babo yongno bi ya adudi incident ne saw badagi hak tu dagi soi badagi thoki bu oidune ba sira baw da madu adu maina to bu du baw di yamna akan ba keno ni haina lo do bi ya asidi atam na to ge na to ba chatharak pagi mom leibani na masidi india government na adagi manipur government na su yam lusen na yam na kup na yeng ba masang ba adu madu nata dana sum thadok pa sum amadam khana ba hon ba masagi ekoi masen je koi swai sum hana halaga sum lusen han ba haitare masigi biological control ina haitare sumaina khoi sing je sum hana raga sisida masing yamaroi hantharani adagi sontharani mapangal adwai dadi indiana yamna line sana badu yarani dana ko adugum bagi policy ma yaurabra ha si chingna belay masi madu natna di ekhoi gi sida sumaina sang na matam sang na conflict se amaga mukthon sumaina lehen bai se yam chumda ba makhak ne ba masi losin ba hai sida yamna section na thak packet pam sangi hojik su da leri ba mayam si sida nongmai si free da pithoga ekhoi gi moina tong ba mong da sum to halaga leire aduna di mase su ji anyhow masagi mkhoi nia talib demand je kaino demand du piba yaba leibra yadabra haibsing do neina thokpa ma change aduga yabo oiragadi madu
consider to be aduga yaroi do bo oithokpa yaroi do bo oiragadi madu reject to be aduga ani sigi marak sida lepaga suje hana losillaga makhoi da leiriba kogi ahen ba khulai myam se ahen ba maram chadna pairi ba koja chatlaga at random moina ton tawalli se nongmai dugi mapana ne nongmai du pai ba genya nongmai du pai ga ki dramnina masagi nesa se takat na pijaraga ngang sing che khomjillaga thadu ga ton mu ta tawhan bagi mo om da leireba mase loisin ba policy ama semdragadi ngasi manipur da sunging ingaroi ba sidi si mathang da hojik naga singa amuksu loidri hojik haure ko haure si mathang da mitei da muksu onselak ba yari ba hojik mitei ga kuki ga thokri ba conflict to su hojik loisile hai ba su natri ba aduna anytime masi hekta drop option or piyari ba aduna masi gumba se tawduna ba gidamta hana suje loisin ba changi loisin ba hai ba sida sagi aina haijabadu wari je karma mind saduino karamba kari haini swai teno sabau sisi to wari kala ida saduino kuki la logo sing sigi makhoi gi demand lebra makhoi maning tamjage haina hauba lala kari gi damakta haura khiba lano lan haubagi maram do sadana lanche haura ga irang thohalli basinadi masi khoi kanagumba achouba khut ama yawi haibiduneba akoida chingnari se ko mase luchinba ma changi mase luchendana manipur da hajik thokliba conflict se maitei ga kuki ga wagera kuki ga naga ga wagera masigi conflict se luchinba do wagani aduna mase hana luchinba ma changi aduna ta targadi sidi yam chinu wagani aduga micham sing sigi punsi mahingda saukhat maikei da changchin ga doba adu mayam da toina pallaga leibasi masi yam nungai tawam khangni ado masi thokto na bagi damakta angam basingna manipur lengak tagi te khoi asa amta todre moina ngangani haibagi thajaba su leitre moina solution purakna ba wari sabagi thak tu bawda ngamgada ba mande aduna makoi dadi yang kana hainingdre hana di yang kana chairami hajiti saiba khoina oina ikai kadore aduna makoi da hainingdre aduna indiana masi lucian ge hargadi hojik hari ba mowong da kamai torga lucian ge dage habse adumda miyeng chang summi na khali han round smai thamse yam hujik lady film sida lingang na law and order film si fagat la hajarabasu miyam ge motadi film se adumak fattana uri habaduni yam hoje makhata absu janan do dana makhata absu Hemchandra Salam hoju jik lai ba film si dai kogi thol birang sing si loishin na phona bada indigenous people sing se ama toina punsi laga koi warip lomi na matam du su oira bana khale aduga hoju jik yamna kogi thokriba thodok haibadare naga gi mioi taruk si na fanglaba matungda kogi home minister da victim family gi mioi amana kogi nimsa kip gen se fabiu ma kari gi faba yaroidra haina hangbo hangda masi mara leirati faba yai haibo hang sing wapum sing pungdo kheba tare oirakli film sida maha ki mafuroi basi na lusingba knf gi kogi keder sing kogi thodok sing sidi chenai haibagi aduga ngarang gi thodok kogi si basi da su magi lupsigi mioi ama sibasina hairiba singsis puni yenga kanta nimsa ki gen phaba yabagi genosi possibility kadai phulai bu madu yam lubu wani maji nimsa ki gen simakti maji insurgent group amagi member ni haibiti haide yes aduga nimsa ki gen gi nupadu kariaba thang mam ko thore adu ma phau haibududi possible way maram de su militant sing na khogi khungang sing da attack sathare haibuduna madu improve tawraba yaragadi ma pha ba besi oithokane ba adusu madu kadai bawr level oidino haisima su haibangam deba maram de makhoi se suspension of operation da leiriba sing deba adubu rules to guide agadi makhoi matakte action lokat pa haibudu khogi adum tawbiya ba makhakne masina maram warkan sida nemsa kidgen na mayamna hairisina magi nupasi group amagi luchingbane aduna suda leiba adukumba kadar singduna micham singi khungang singda attack sathare hairagadi maduda masu chennai haidkuni ne hairi ne chennai hairagadi magi husband na logi wangmada thabak tautaragadi law maker oriba
Chief Minister, Deputy Chief Minister, Nemsak Chief Kendo Moral Ground of Pum Tado, I've seen Madam Jai Haven. Yes. Tadok Pum Toeva, Adubu, Tadokani Habiti, Tazade, Oitoe, Majo, Yamwana Haitarene. Adumana, or a Krabanina, where Kibado, Ningtau, or Madagi, Kumdaru, Waisima. Kanamtani yaning roidamni aduga madi amukshu magi hauji hairiba ground sida aidila lobu nati amukshu hair pasu yari bani aduga mayamna harina moral ground da pamthado adu pamthui haibani adu masisida adum swaida sum masidi haibadi am luida comment se pihong khangdeba ma thado haibasida phaw haibudumadi oithoroi Yaroyaboko, Aduga, Mapam, Tado have she to Piava. Aduna Tado of Duki Wani, Hive to dear to me, I do them. Aduna Masi, in a size, Hajaba to me. Manipurgi conflict say, Lucian, Hange, Haitaragadi. Susie Hanna Lucian, Bomatota. Susie, Waroshinoma, Hanna Piva Matotari, Moimpa, Zikaino, Utopra, Utopiabra, Utopia Rotabra. Aduga, Indiagi. Hani, Makogi policy to fulfill Taurabra. Tauri Haragadi, Sujilushil, Kaduini Boko. Manipurgi Lalo would say, Mana Namdarani, Hare. Namdarani, Loy Namdarani, Mutalani, Loshilali, Nagazu, Kaju, Iransi, Loinamak, Lushingani and Hirakpasi, Masiki Matunga Sujilushin Duira. Madu Yodribodi, Susi, the lady Bakadar, Aran, but Panamna. Taurabasu, Satarabasu, Kankatlaga, Dumlehan, Gaduira Habsi, Yamchawanga electro. Togduna Sulakreboko, Hanadagi Hona, Masida, Aquino Uri, but Miamna Lauri, sings in their government and a sipo, Sunta Tadri. Yes. Adangasi, Yamna, Yamnungaiba, Hagadra, Sigumba Pim Silla of Hausida, Modi, government, Sahi, Taraga, Nitui Mapung Parakpagi, Haitarene. Masigi Moy observation Nasi Pangtui, Pantopasi Manipur Chief Minister, Supras Mitka Tolna, CM Secretary, Yam Pazavaza Modi Langana, Manipur Tamuta Tobiba, Tabuk Mayangasi leads someone in a CM of Tadokana, Yankantori, Amadu Somda Lambikra Semba, Adegi ILP Pireka and Haiva. Adagi Karikaino Kara, Sisina, Manipur Miang, Yapamasi, Manipur da Santi, Hanjin Hanba Tandu Letan, Himbasiga, Marile, Naribra and Haningi, Ado Manipura Togi, but Iransi, Smanasum toll again, some Laitargadi, Manipur da Sigi, Manipurgi Miamse, Sisina, anti-Indian Oibigi Pillings, some Hengalakanev. Makoina, anti-Indian Oi Haidana, Masi Namdanabu Honabagi Bing, the Miamja sum Wahalagadi. Anti-Indian way we give feelings in the Hangalkaneva. Masi Makoinasu, Ubivum to in a Kali. Why, Lalauba, Namtabak, Madame Mokoi Matoni, Namdaning again, Namdazanu, Namdaning Draga Toksano. Mitaila was singing in the Adagi Tongangi High. Masi, why, Leba Amanina, Madugi Manunda Lal, how do you do insurgent? Irish in the terrorist, I didn't know. Other insurgents do Moina control over Laxenba, Inga, Navo, to Moy Matoni, Adu Miamo, Hanba City, Indiana Satariba policy, his Jum Bribanida. Yes. As Moina Paramba Haidarene, Jagamena Param Gadovasi, Masi, Sigi, Mitay Musum Cookie, Lan Matung Sisida. Manipurgi Tampakta, Chow operations Sataraga, Lalobam Yam Chentorani, Lance Toner di Hanaradi, Mokuju, Kulai Paraga, Soidana, Bicham Singi Punchi, Kana Honarakani, Maduda, Sakai and a Pagi and Columbus Viabuko, Madu, my Pakibra, Angbiaris, Madugi Policy to my Pakibra, Pakite. Adugi Matunda. Operation Karas a time me Karapai, Adudi, Hana Lan, Poctring it so Adum Pai, Kulai Pai, Lointoi. Yes. Aduga, Masigi, Matung Sisida, Moina Yam Chow, Paramani, Hina Pava, Hidari, Quina, Loba, Takat na Pagatani, Lushingani Kaibagi, Wakalun, Dumadi, my Pakide in a Lowy. Maramdi, Laloba, Ibasida, Quina, Mayanusudum Hire, Lalobi theory, Adum Yauri Buduni, Miamna Yariumakai, Lalobi Irang City Lushimangamoy. Say, me kara pagre, me kara hot cray hargasu, Madudagi hen and Masinga, Sontor Cane. Mase, Masi Udavni Habanita. Miam say, Wal Libamakai,
masi penda basi helakani penda basi na maram morkanda kogi kari hani naha mayama kai kai da no sakhi bi ai aduna maram morkanda thoning da ba society sida chaos mayama thorak pa ai pam da ba thodok sing matang lakane ba ko maduna Indiana pandam ama phangna bagi damakta miyam wahan ba habse masi madi yang kwai da chum da masi handok phom thokpa mane na khalli masi gi policy hongdo matung da hoi la lowa phagera aloba ari kari operation chathagera adudi makhoi gi makhut leba poni miyam mai leina de miyam se asugi mati wahal la kansida la lowa losin gani habsi masi oi thoi maramdi miyam se war ga la lowa gi masing choidna mati hengal kane adu masi makhoina ubra udabra akoi khangdre adubu sum wahali makai sidi hojik midege kuki ge lanse loide hargasu kitang di inthar pugumna ure adugu masigi hek sigi losilak pa manba kitang ingdarak ba tanja sida naga singa amuk onsin daga akan ba lanse mu sonare misi mina ayam yawre masi karam matam de loiduno haibangam de sisu lusin bahibasi tampaki area sida di khara pikpanina control su kitang gambiai adugo chingi yam chawro pak chaw terrains ma'am ching adigi achongba marak sida satharak pa crime ma'am city laksin nabo honaba de yam wagani na khalle ukrul dagi hawrakhi ba irang se kulda handaki february dagi hawrakhi base city ukrul particular ukrul da leminari ba khogi tangkhul dam sung kuki singdugi marakta masingdu kashi yam nadamina adudi police akhoi security force na yam kitang laksin ba ngambagum na ure ba ko masidagi horaga saithoraki ba mayam sidi saithoraki ba haidare ne irang se masida sidi amuka hojik se lusin bi am wa ba gi phibam am dam la ne ba aduni aina han haijari se masida masigi irang khuding makse lusin ge haitar gadi susi warusin mo purapa mathau tayam masi purakri bawudi manipur da irang si nemoy dagi sum thoga leigani makhoina thadokpa bhut haitarene bhut sanaraga bhut se losin ba hayudradi amuksum maduna moena problem su orkani aduna matam sana losil hobu changi miyam matam sang wahan chumde habse aismai thamsaki yam ngai jai hujuju manipur thokliba tam thiriba thodo sing asida kanagum bakhargi khujin thorang man bakhar leiriba sei thangai singna tamna matam sana losil hodrabadi makoine khalliba tawriba sadu dagi hena mangjaburum da lakpa yai habadani yam ngai jai